Akasmani Imphal, Nayani Devi na pau pajari, ahanbada maruwaiba pau, samurogi taudok thophamda ngarang Manipuri Human Rights Commission chatuni yingsinkre. Manipurda hokiba thamangarom asida khwaidigi wangba changda ngarang positive oibagi chang chada 13.3 oikhi amasung Pradhan Mantri Narendra Modi na ngasi World Economic Forum gi Davos agenda da wangangani. Laibak asida Omicron variant lakpadagi COVID-19 ge no case hengalakliba si yenglaga ikoi punamangna cheksinchi vaccine kapa yaraba miyoi singna thuba matamda vaccine gi dose suna kapthokpiyo amasung atopa miyoi singbu su vaccine kapa da mateng pangbiyo laichat asidagi ngakthongnaba face mask hopiyo phutaruki social distancing thambiyo maimit sengna tathokpiyo khutcha sengna hamdokpiyo COVID-19 mari line aba ipau singidamak National Helpline number sing 0112397846 amasung 1075 ta aduga Manipur gi helpline number 038524116668 amasung 1800345381 ta phone tobiyo hawjik mapung oiba pau Samurogda handakta sakhangdaba singna miyoi ani nongmaina kaptuna halambagi thodok adu Manipur Human Rights Commission gi acting chairperson Khaidem Manina luchingba commission gi mihut kangbu amana ngarang thodok thopamda chatuni yingsinkre khongchat aduda commission gi mihut singna awaba nanglabai imungi miyoi singachu unakhi thodok aduga mari leinana semkhiba je asigi mihut sing amasung thodok tugi matangda ke Lokhatuna Tijileba, police key official singasu commission ga unaki. Tijinbagi tabak tuna loy sinduna, maralebe sing dandi pinabo hanabada, miyangi mating dakar oy haina, police ki maike degi pungdoraki. Kies hasi mari lainana Tijinbada, mapamadugi miyamna, mapung pana cooperation pinabasu, Sri Manina apel tauki. Manipurda hokiba thamangarom asida khwaidigi wangba changda ngarang positive oibagi chang chada 13.3 oikhi nauna positive oibagi chang so khangen galaktuna miyoi chani humphudra mapan nauna positive oikhi haksel bifaki cherol amada hairiba matam asida miyoi yangkhai mapan laina asna nabadagi phagalakhi naba phagalakpagi chang chada marphudra 3.3 amada hantharakle Hojik Raja asida COVID ki active case lising amachani marphuni thoi lairi machi manungda general population gi masingna lising ama supna kunni Thawal jila da hokhiba chahi ama asida COVID ki vaccine dose lak ani lising yang kai mari chamo humphudra mapan kapkhre machi manungda lak ama lising yang kai ma thoi chate tare na hanba dose gi vaccine ni aduga lak ama lising ani chauhum ani na ani suba dose gi vaccine ni Handakta nauna vaccine kapa hokiba chahi 15 degi 19 phawbagi angang singi oina ngarang phawbada punna ahanba dose gi vaccine lising ama chamapan yang kahini thoi kap khare precaution dose gi oina hujik phawbada jila sigi oina vaccine dose sam humphudra kap khare tabiri ba paw se kasbani phaldegini Pradhan Mantri Narendra Modi na ngasi World Economic Forum gi Davos agenda da ngasi ayuk pung 9 makhaida wangangani virtual wane pangthokadaba thauram asi tha si kumna thoi phawa chathagani thauram asi gi manungda Japan Australia Israel gi Pradhan Mantri sing China gi Rashtrapati Xi Jinping amasung European Commission gi President yauna maleng gi luchingba kayana wangangani Pauche singdanga si phongnariba maru oiba pau singi damak hauji Ngangom Kiran leire Kiran Thagachari Nayani Manipurda nauna COVID positive oiba ki sang khangen hengalakpagi pau Congress ki Mikhal ki campaign da sijanagada ba isai phongki ba amasung Mikhal ga mari lainana rajniti dol singna au athong tawnaba ki pau singna pause ayamada maru oiba pau oina phongnari Sana Lebakta Manipurda su COVID ki ahumsubo web haure nongmoda miyoi chani humputra mapal positive oiduna positivity rate chada 10.3 yaukre ama laikhidre haba pauna ahan headline tori Masagi pata lengumna lambi mayai da lengoi pairaga thamle haba pau amana photo konana pausi asigani shiba headline tori Pauna famda Congress ki election campaign song phongkhre democracy kanana ba BJP gi kihanbada chatkum se haiba o ibo bigi wafamna ahan headline tori
September 13 gi tungda khwaidiki yamba oina chada 13.3 gi changda mi chani humputra mapul positive oiki haiba pauna pausia sigani sub headline tori. Naharol gi thaudangda COVID ki positive rate chada 13.3 yaure sekmai kendra gi MLA dingo positive oire haiba pauna ahan headline tori. Ex-Minister Dr. Ratan Kumar Congress tagi toklaga JDU da yaurubu yai hainarakli Congress na di tokadabu laite yasinabu purakle hairi haiba pauna pausia sigani sub headline tori. Iraibakta opposition oirabasu ruling na afaba torokpada criticize tawde constructive suggestion piduna lakhi haiba o ibu bigi wafam na han headline tori. Pera commando singna landarakpada PLA gi ningtam lanmi ani laikhidre haiba pau amasu pausia sig ahan balamai da phongli. Isel Express ta coronavirus mapung phana muthatpa ngamlaroi haiba WHO gi wafam na ahan headline tori. Congress tagi BJP da sangna ragli basi double engine lengak fel oibegira haiba BJP gi chief spokesperson CS Bijoy gi wafam na pausia sigani sube headline tori. Sangai Express Manipuri da mi chani humputra mapan positive oiki yankai mapan phagat ki amasi ki positive oibagi chang chada 13.3 yauki haiba pauna ahan headline tori. Laibak kanma ngamgadaba verdict PBU haiba oibo bigi wafam na pausia sigani sube headline tori. Huyal lan fauda Manipur bu Congress da natraga BJP da sinaraga phagadra haibadu miyamna khalaga vote PBU haiba ibo bigi wafam na han headline tori. Samurok thodok thokpham da Manipur Human Rights Commission chatuna yangshan kibagi pau amana pausia sigi anchor kalam da phong. Imphal Free Press da COVID-19 ga nowa case nomkhakta da chani humputra mapan yaure haiba pau na headline tori. Manipur Human Rights Commission gi kangbuna samurok mihat ki matang da spot inspection chakibagi pausu pausia sigi anchor kalam da phong. Sangai Express English ta Congress ki ticket committee gi mifam ngasi pangthok labayai BJP gi ahan batanga ki mirap singi ming January 15 gi matung da lauthok labayai haba pauna headline tori. People's Chronicle da BJP gi sit nipu gi target deputy chief minister na yakidre haba pauna ahan bulamai da phone. Manipur Mail da anubu COVID case sani humputra mapan thena ki positive oibagi chang cha da 13.3 yauki haba pauna ahan headline tori. Tamenglong no fongo pause Ganfiu Mel da BJP ki double engine ki sarkar fail oire haiba Congress ki wafam amasung UP da tawbugu Manipur da su sitting MLA kaya BJP ki ticket phangloi dori haiba pau number oyo pausing na phonari. Tamenglong Times da COVID-19 ki case hangelakpada ki Tamenglong da su COVID ki testing center hangat ki pau amasung Assam Manipur amadi Nagaland ki Jalerong singna tab afam singda gangai kumai paksana pangthok ki pau na maroyo pausing na phonari. Cham pau chedana COVID ki case hangalakpadagi ECI na Mikhal gi rally amadi road show na singba January 22 phaw makhata na thingkibagi pau amasung Assam na COVID ki vaccine kaptaba miyosing house arrest tawduna thamgodori haba pau number oyo pau singona phongli. Senapati da fongo pauche Hills Hornbill Express ta Lakadur Manipur Vidhan Sabha Mikhal da BJP na sit humpumakta mirap thagat na thorang tobugi pau amasung District Election Officer Senapati na district level quiz competition pangthokibagi pau singna maroyo pau oina phongli. Sursanpur da fongo pauche masona tharda hokyo pung kunmari da Sursanpur da miyoi mapan nong COVID positive oiki positive oibagi sang sada taramanga dasmik manga amani haiba pau amasung har ghar dastak vaccination express na Sursanpur gi mafung kaya da leptana vaccine kap le haiba pau singna maroyo pau ena phongli. Nisil 12 da Bharat COVID ki vaccine kapi khongjang sahi mapung phare vaccine dose koti chamayangki manga lakh homputra taruk hena vaccine kapki bagi pau masung Manipur Human Rights Commission na samurogi thodok thokhom da satunu yangshin ki bagi pau singna maru ayo pau ena phone. Manipur Express da COVID vaccine ki booster dose kapana Omicron variant hatpangami haiba international researchers singi wapam masung Manipur Pradesh Congress na Mikhal ki campaign gi sai phone ki bagi pau na maru ayo pau singna phongli. Nayani Thagatari Kiran Loisilakpada COVID-19 dagi ngak thoknaba vaccine kapthokpa face mask suppa phutaruk lapna na leiba khuchama di mai mitaru tanana thamba haiba achamba thong singa singang na chatpinaba amu anhaning singjari aroiba da maruai pa pau amu ahna samurogi thodok thokpam da ngarang Manipuri Human Rights Commission na chatune yingsinkhre Manipur da hokiba thamanga rom asida khwaidagi wangba changda ngarang positive oibi chang chada 13.3 oikhi amasung Pradhan Mantri Narendra Modi na ngasi World Economic Forum gi Davos agenda da wangangani paulojare